ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗꯦ. ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯅꯤꯡꯕꯅꯤ. ꯅꯪꯅ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ. ꯏꯁꯄꯦꯛ ꯂꯧꯒꯦ ꯍꯥꯏꯔꯣ? ꯂꯧꯔꯣꯏꯗ. ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯐꯖꯅ ꯌꯦꯡꯅꯤꯡꯇꯧꯅꯤ. ꯑꯗꯣ ꯁꯤꯗꯩꯗꯤ ꯂꯝ ꯊꯥꯞꯅ ꯊꯕꯛ ꯆꯠꯄꯗꯣ ꯇꯧꯕꯤꯔꯅꯨꯀꯣ. ꯑꯩ ꯌꯥꯝ ꯋꯥꯏꯕ. ꯆꯠꯂꯔꯣꯏꯗ. ꯁꯤꯗꯩꯗꯤ ꯅꯪ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯗꯣꯏꯅꯤ. ꯅꯪꯅ ꯌꯥꯕꯤꯗꯕꯗꯨꯗ ꯆꯠꯄꯩ ꯋꯥꯅꯤ. ꯏꯇꯥ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯥ, ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ. ꯌꯥꯔꯦꯁꯦ. ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ? ꯐꯣꯟ ꯀꯣꯛ ꯇꯧꯔ ꯂꯣꯏꯔꯦ. ꯌꯥꯔꯦꯗ, ꯍꯪꯉꯨꯔꯅꯨ. ꯃꯤ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯍꯪꯕ ꯌꯥꯏꯗꯅ. ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯁꯥꯁꯤꯟꯅꯕ꯭ꯔꯥ ꯈꯪꯅꯕ ꯍꯣꯠꯅꯔꯝꯕ ꯑꯩꯅ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯁꯤꯗ ꯏꯔꯥꯛꯅꯔꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯁꯤꯗ ꯍꯤꯅꯥꯎ ꯑꯣꯏꯕꯤꯅꯦꯅ ꯂꯥꯛꯈꯤꯕ ꯃꯥꯕꯨ ꯑꯩꯒꯤ ꯄꯪꯂꯕ ꯊꯃꯣꯏꯁꯤꯗ ꯊꯥꯖꯗꯕꯒꯤ ꯃꯩꯈꯨꯝ ꯑꯃꯅ ꯀꯨꯞꯈꯤꯕꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯦ. ꯏꯇꯥ, ꯇꯥꯟꯊꯣꯛꯄꯤꯈꯤ. 이쿠지막나 콧방나 벅탑이기 이따 이가이다고 나무노 강래 아요 이가이다고 하이브노. 야르시 ꯑꯗꯨꯃꯥꯏ ꯇꯧꯅꯣꯕ. ꯃꯤꯅ ꯇꯥꯔꯒꯁꯨ ꯐꯖꯗꯦ. ꯑꯗꯣ ꯏꯇꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪ ꯑꯝꯇ ꯍꯥꯏꯌꯨ. ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?
ꯑꯩ ꯉꯝꯅꯕ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯒꯦ.
ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥꯎ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯏꯇꯥꯎ. ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯃꯁꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ. ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯅ. ꯑꯗꯨ ꯏꯇꯥꯎ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯅꯪ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯃꯤ. ꯈꯪꯗꯦ ꯏꯇꯥꯎ. 이마기 ꯈꯟꯕꯗ ꯋꯥꯏ. ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯍꯣꯡꯅꯤꯡꯗꯦ. ꯌꯥꯔꯦꯁꯦ, ꯅꯪꯒꯤ ꯅꯁꯥꯗꯣ ꯐꯅꯕ ꯑꯝꯇ ꯍꯣꯠꯅꯍꯧꯔꯒꯦꯁꯦ. ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯅꯥꯕꯅ ꯌꯥꯗ꯭ꯔꯦ. ꯂꯥꯛꯑꯣ, ꯏꯇꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯁꯣꯛꯇꯕ꯭ꯔꯥ? ꯁꯣꯛꯇꯦ. 이베마 보까나 까나 항바노 이베마. 이네, 아이 다돈돈먹이 마마나비니. 오, 파모. 다돈돈먹부 레이베 너트로? 라이테네 이베마. 마디 타복 자키네. ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯏꯉꯥꯎ ꯉꯥꯎꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯝꯕ. ꯃꯁꯥꯁꯨ ꯅꯥꯏꯌꯦꯅ ꯍꯥꯏ. ꯍꯤꯗꯥꯛꯁꯨ ꯐꯪꯗꯦꯅ ꯍꯥꯏ. ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. 니네, ꯃꯐꯝꯗꯤ ꯀꯥꯏꯗꯅꯣ ꯈꯪꯕꯤꯕ꯭ꯔꯣ? ꯃꯐꯝꯗꯣ ꯈꯪꯉꯗꯤ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯊꯤꯟꯕꯤꯔꯨꯔꯁꯨ ꯌꯥꯏꯗꯅ. ꯍꯣꯏꯅꯦ, ꯌꯥꯝ ꯐꯩꯅꯦ. ꯑꯩ ꯃꯥꯒꯁꯨ ꯎꯅꯒꯗꯕ ꯂꯩꯌꯦ. ꯍꯪꯕ ꯌꯥꯕ ꯃꯤ ꯂꯩꯔꯗꯤ ꯑꯝꯇ ꯍꯪꯕꯤꯌꯨꯅꯦ. ꯑꯣ, ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯤ ꯈꯪꯉꯝꯒꯅꯤ. ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯛꯀꯦ. 이제 이제 이붕어기 와리 뭐 사는 게 라인이 이제 ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ. ꯇꯨ ꯂꯥꯛꯑꯦ ꯇꯨ. ꯃꯝꯇꯣꯟꯅꯤꯅꯦ. ꯃꯝꯇꯣꯟ. 하이마 이베면 낭술 라미랑 ꯍꯣꯏ ꯃꯝꯇꯣꯟ. 이붕어, ꯁꯤ ꯑꯩꯈꯣꯏ 이붕어ꯒꯤ ꯃꯃꯥꯟꯅꯕꯤꯅꯦꯌꯦ. ꯃꯥ ꯎꯅꯒꯗꯕ ꯑꯃ ꯂꯩ ꯍꯥꯏꯌꯦ. 마기 레이범도 이베마다 ꯑꯝꯇ 하이고. 고 이붕어기 레폼들아 ꯃꯝꯇꯣꯟ. 하이마, 뭐지 강남 말레니 해. 다돈돈먹이 레이범도 ꯈꯪꯉꯗꯤ ꯑꯝꯇ 하이비ꯔꯛꯎ네. 이붕어기 레폼들아 ꯍꯣꯏ. 오 강해 하게 ꯃꯝꯇꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. 이네, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦꯀꯣ. 허허허, 열어. 아 이제 아니 라이세 ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ? 아 이제 고 이붕어시 스마이 좀 타독 붙은데 야로 마기 그놈도 카나지 라인이 ꯑꯗꯨꯅꯤꯅꯦ 이붕어, ꯑꯩꯅ ꯈꯜꯂꯝꯃꯤꯁꯦ. 아이세 칸마데 고이라버네 두다 고 이붕어기 마다우시다 야닝오이드는 하이더니 이제 ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ 이붕어. ꯉꯥꯏꯍꯥꯛꯀꯤ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕꯒꯤ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ. 마나디 빵앙저리바
ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯦ. ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯣ. ꯅꯪꯒꯤ ꯋꯥꯖꯥꯎ ꯉꯥꯡꯕꯗꯨꯗ ꯍꯩꯅꯗꯗꯅ ꯇꯧꯔꯤꯅꯤ. ꯑꯁ ꯏꯆꯦ, ꯁꯤꯗꯤ ꯉꯥꯡꯗ ꯌꯥꯗꯕꯅꯤ. ꯑꯩ ꯊꯟꯗꯅꯤ ꯅꯨꯄꯥ ꯌꯥꯎꯔꯤꯁꯤ ꯏꯃꯨꯡꯁꯤꯗ. ꯃꯤꯒ ꯇꯤꯟꯅꯕꯗ ꯑꯩꯅ ꯋꯥꯖꯥꯎ ꯉꯥꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯁꯤꯅ ꯑꯩꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯦꯐꯇꯤ ꯑꯣꯏꯔꯤꯅꯤ ꯏꯆꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ. ꯑꯗꯣ ꯐꯔꯦ ꯏꯆꯦ. 이붕어도 ꯀꯧꯊꯣꯛꯑꯒꯅꯦ ꯀꯩꯀꯩꯅꯣ ꯁꯤꯟꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯆꯦ? ꯆꯨꯝꯃꯤ ꯆꯨꯝꯃꯤ. ꯑꯗꯨꯅ ꯐꯔꯅꯤ. ꯐꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯁꯣ. ꯗꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ. 그다음에 무시 너무 락실리죠. ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯒꯠꯂꯛꯑꯕꯅꯦ. ꯑꯃꯨꯛ ꯐꯤꯗꯨꯅ ꯈꯨꯝꯃꯒ ꯂꯣꯠꯇ꯭ꯔꯁꯨ. 라오 장어 올라오. ꯗꯥ ꯇꯣꯟꯗꯣꯟꯕ ꯂꯩꯇ꯭ꯔꯣ? 하 돈돈바. 라오 장어 올라오. 라오 아시드 파무지 라오. 시당하다 펑. ꯐꯝꯁꯤ ꯂꯥꯛꯑꯣ. ꯗꯥ ꯇꯣꯟꯗꯣꯟꯕꯗꯤ? 리상. 에이 그리 알겠다면 강드리니. 돈돈보다 ngasi 농민이 소리. 마펌지다 로또는 젖기봐. 아도 마나 나온다. 그놈 비오는 비란만 해봐. 땅 파먹어. 세. ꯑꯩꯒꯤ ꯑꯣꯏꯗꯕ ꯄꯥꯗꯕꯩꯗꯣ ꯃꯑꯣꯡ ꯆꯥꯗꯕ ꯌꯣꯡꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯊꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ. 마이티두나다 라우루 아이기 분시지나 낭기다마 그 알아가는 호나라바소 마이티두나다 레이리 레샹 나시디 낭기나 밤다 아이 마이티르바 분시제 부두나 라우나 사크라게 남마가디 아이부 ꯉꯥꯛꯄꯤꯌꯨꯀꯣ.